ꯂꯩꯀꯥꯏ ꯅꯉꯥꯡ ꯀꯞꯄꯤ ꯇꯝꯅꯩ ꯍꯥꯏꯅꯕ ꯃꯐꯝꯁꯤꯗꯒꯤ ꯄꯥꯕꯨꯡꯆꯥꯗꯤ ꯀꯃꯥꯏꯅ ꯊꯣꯛꯂꯛꯏꯕ? ꯂꯥꯏꯌꯦꯡꯁꯪꯗ ꯑꯉꯥꯡ ꯑꯃ ꯁꯤꯍꯧꯔꯦ ꯄꯥꯕꯨꯡ. ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯂꯥꯏꯊꯤ ꯑꯗꯣ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯅ ꯃꯥꯡꯒꯣꯟꯗ ꯁꯨꯃꯥꯡꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯍꯨꯏ 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 ꯂꯩꯔꯒ ꯆꯠꯀꯗꯕꯅꯤ. 마기 마이무 하이바치나 품마미치보 쇼아기 주리 따범시다디 레박 아나오버 떠오바 맞다부 우디네 아이부 쪽바 다리네 타오리시 농마 아파바 누밋 아마 옌라가 보석 아세 럭톡라시